ताबिरिबसिंग अमदि मिडियंग ताबिरिबसिंग जेम सगुरजमना खुरुमजरी ngarang Uttarakhand gi Uttarkasi district ki manung chanba Himalayan village Dharali de khanghodana haithar khiba nong maram oiduna yum u pambi amadi gari kaya ising ne chenthakre yamdabda hojik phawda miyoi mari lekhidre amadi miyoi humpu dara romna hojik chu thiba khangdre masing hengalakpa aduma gyari Dharali asi Ganga gi horofam mafam asida ningthi zarba hotel restaurant amadi achauba homestay kaya amadi ningthi zarba market leiba mafam amasu oidi ngarangin nong haitharakiba cloud brush aduna thongdok aduda khungang adugi saruk tangkhai amadi lekhom leinangna phumjinkhre hojik rescue personnel singna mafam aduda kanmamongda mi kanbagi thabak chathari mathol ahum amasum mari longba dolan yauna yamnaba building sing khanghoduna churakkiba nongna futharakpana madudugi chentharakpa nungdum amadi lekhom leinang amadi ising loinana puthaki khirganga turelgi casement area aduda phibam sokna haithaki chukhiba nongna khanghoduna isau thohanki amadi mafam kayada landslide kaya thohanki Dharali khungang asi khakta natana masiga lonaba mafam kayada su khanghoduna ichau kaya thohanki ching adugi saruk adugi maikai anidagi akan mamongda chentharkiba isingna khungang adugi mafam kayada saba structure sing phuktuna puthoki maru aina suki khungangi mayada leiriba yamlaba isingi irei aduna chentharki amadi State Disaster Management gi Secretary Binod Kumar Sumanasu haiki nong adu numidu mamatung amadi numidang waram phawda lepkiba maramna rescue ki thabak chauna apanba piki landslide aduna National Highway manga State Highway 8 amasung Border Road ani yauna lambi chamaga humpu humdoi thingjinki makhatana personal singna State Capital Dehradun gi kilometer chamaga nifu lapa mafam adu tamna sangsinduna mi kanbagi thabak chathaki Tawdok thokpam to khwaidagi nakna leiba Harshildagi army team amasum mafam aduda thomjinki loinana khudakta rescue ki thabak chathaki adubu nong nungsit ki phibam phattabana rescue ki thabak mangam sanba ngamkide hairi amadi lambi singda sathok chasinda chauna apanba oiki asumna sumana tamki ahanba phangbari pot singi matung inadi yamdrabada mi mari siri hain haiki mamai thangda sibagi masing hengalakpa yari hairi mausagi oiba mang takpagi thogdok aduna mi kaya thiba khangdri haibasi official oina masing chapchana haibadi ngamdri Uttarakhand ge principal secretary RK Sudan Suna ngarangi thogdok adugi mang takpa aduda building nifu dagi yankai phawba mang takhre hairi nong nungsit ki phibam aduna maram oiraga helicopter sumi kanba thabakta sangsinba yaroi haina haiki mamsilakpa loinana mi singna sapagadaba mafam singda changduna leinana bagida makhanghanki khunja singna hai chaw khraba Dharali market adu isingna pumthum thumjinkhre thogdok adu bamit hoba Rajesh Panwar koba mioi amana angakpa phanglaba mahoksagi thogdok aduna yamdrabada hotel amadi homestay kundagina kunmanga phawadi isingna chentharamba yai hairi Indo-Tibetan Border Police ITBP loinana team adugi member tarator unusaba team amasu Dharali yoksinkhre makhoi Uttarakhand dagi Matli da leiba tarani thu suba battalion station dagi hari khangogdana thorokpa ising isa oduna maram oiraga thengnariba khungang aduda akiba phanglaba masak adu miyamda phawki amadi miyam summi painari mafam adudagi thadorokpa video singi matung ina lekhom leinang singi ichelna angamba mafam dagi yangna turengi mapanda leiba mafam kyada chentharakpa matau miyamna tongan ba news channel amadi social media da su unari isingi ichau kholgi makhol aduna miyam akiba pokhanki loinana atopa video amadana mi singna awaba taraba magi mari mata sing kaungnaba makhol taba phangki konjel sing aduna pomnama mang takle haibagi makhol tanaki mi amana lekhom leinang marakta wana chatpasu uki mi kanmagi thabakta araiba upai seasonaduna honari haina Prime Minister Narendra Modi ne ex ta thadorokpa cherol amanadi asumna hairi aina Uttarakhand gi Dharali gi thodokta awaba mayokna mi singi mafamda awaba phungdok loinana victim sing adugidamak Ishor khurumli aina Chief Minister Puskar Dharmida phibam adugi pau piraknaba khanghankre Defense Minister Rajnath Singh nasu Center amadi State Government na mamal yamlami singi thawai kananaba mongdu honari haiki Harshilde chathariba rescue operation da saruk yananaba IAF ki standby oina lady haina phongdorokki Dharali khungang hari mampham aduda thanghodana cloud brush tenba matamda meter chamagi mathakta apikpa area da nong tasilakpadagi thokkiba thogdok aduna ngarang khungang aduda khudakki oiba ichaw amadi chingning khaibagi thogdok thondana khungang adugi yum kya khanghodana chentharakpa nung lingoi amadi ising loinana yum kya chenthakiba chingning khairakuna chentharakpa lekhomna phumjinkiba thogdok aduda hawjik phawbagi mafam aduda miyoi kayada chapchana awaba nanglabagi haibadu masingmakti khangba ngamdrabasu social media da amadi pau channel da uriba video singda miyam ponamangna hena mipai haibadu oire
ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:45 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯈꯨꯗꯛꯀꯤ ꯏꯆꯥꯎ ꯑꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯈꯨꯡꯒꯪ ꯇꯥꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯐꯥꯎꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯇ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯂꯕ ꯅꯦꯆꯔꯦꯜ ꯗꯤꯁꯥꯁꯇꯔ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜꯅ ꯄꯤꯔꯤꯕ ꯑꯀꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯟꯅ ꯃꯤꯄꯥꯏꯍꯜꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯗꯒꯦ ꯏꯔꯝꯗꯝ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗꯁꯨ ꯑꯁꯨꯝꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯆꯦꯟꯊꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯃꯛ ꯑꯋꯥꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯃꯃꯥꯡꯊꯛꯇ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯆꯦꯟꯊꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯅꯟꯁꯤꯟꯈꯤꯕ ꯑꯃꯗꯤ ꯑꯁꯣꯛꯄꯟ ꯌꯥꯎꯈꯤꯕꯒꯤ ꯊꯧꯗꯣꯛ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯗꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯃꯔꯨꯑꯣꯏꯅ ꯅꯣꯡꯖꯨꯊꯥ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯂꯥꯛꯄꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯁꯤꯡꯗ ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯤ